Ngasi Kangleipaki Mairagi Pausedi Lakotjeraga Marueba Paukara Miamda Tamjage Kuki militant akanba Landapham Oiriba Pukau Santipurda Kulngafina Miyoi Masing Yamna Leptri Hanta Kuki militant akanba Mongda Landapham Oiriba Imphal East District Manungsana Leiriba Maitai Kul Pukau Santipurgi Kunza Ayamba Kula Aduda Leiva Ngamdabadagi Hausi Pukau Kabam Hairiba Kula Asira Sangzafam Lauduna Leiri Aduga Pukau Santipur Hariba Kula Asik Ngakfi Sembinaba Kulngapa Mi Masing Yamna Leitere Maduna Mafum Asida Kulngakfa Sing Lakpiduna Kula Asibu Ngak Sembibagi Tauda Lawiduna Kuki militant Singdagi Makuta Kula Asi Takiduna Bahona Biu Haina Kunza Singna Pongdori Kunza Singna Pongdorpigi Matung Inadi Hauzik Sirevasu Sina Kulngafagi Tabak Taugani Haduna Kula Asigi Kunza Naha Mari Manga Songtokuna Kulngafagi Tabak Satari Masida UFO Gi Thamisingna Kulngakfa Asida Mateng Bangbidi Adubu Kulngakpa Masing Yamna Leitavana Kuki militant Singna Landarapa Matamda Mayoknaba Ngamgadra Havigi Asaba Singnaba Ama Leiri Haina Pongdorakli Kunza Singna Thamoi Sokna Pongdorkibadi Pukau Santipurgi Hauzik Oiriba Fibum Asi Manipur Lengana Kambidriba Asi Karigino Atuba Matamda Manipur Lengaki Miyeng Zangbidina Kul Asi Ngak Senava State Security Force Singba Thazimbiyu Loyana Kulngapa Kunza Singsu Mafum Asida Laktuna Mateng Pangbinabasu Hajaraki Maduna Trabadi Hauzik Oiriba Fibum Asida Kuki militant Singna Afaba Makalgi Nongmei Amadi Bom Sizinaduna Landarak Lavati Kula Asi Kudum Chankibada Yamna Line Tokani Maduna Manipurgi Tonga Tonga Mafamdagi Kulngapa Ichit Enau Singsu Pukau Santipurda Lakpiduna Kulngapagi Tabak Tobina Basu Makutlonaduna Hajaraki Sugunu da Kuki militant Nongmei Amadi Bo kapsilakpa leptri Drone thagatuna Landapham Yengkhr Mai Ising Fangdavagdagi Miyam Awaba Mayoknare Kuki militant Sugunu da bom amadi Nongmei kapsilaktuna akanba Mongda Landarakpa Ngasiga Thana Numit Mangani Suri Ngarang Ahing Nongyai Pung Amarom Taba Matamdagi Haudna Kuki militant akanba Mongda Nongmei kapsilakre Adubu mi aso apan yawagi Paudi Leptri Kunza Singdagi Fangba Paugi Matung Inadi Kuki militant Chuchapo District Ki Manungzana Leiriba Lalon 5 Dongyai Chingsangda Sariba Makoigi Bunker Singdagi Amadi Kuki na Kudum Chankraba Maite Kul Nafat Hariba Mafom Asidagi Sugunu Tamna Akan Mongda Bom Amadi Nongmei kapsilakibani Nongmei kapsilakpada Natana Ngarang Numidang Drone Thagalaktuna Sugunugi Makha Laikagi Mafamsingda Nongthaki Saruksingda Paisilaki Hairi Kuki militant Singna Nongmei kapsilakpa aduda Sugunu Tural Mapanda Leiba Yum Amada Bom Tasununa Amang Ata Thoki Mafam aduda Ngak Senaba Leiriba BSF Amadi Kunza Boindra Singna Nongmei Handuna Kapki Hairi Kuki militant Singna Sniper Nongmei Sizinaduna kapsilakpada Natana Double Brass Nongmei Maru Sizinaduna kapsilakpadagi Sugunu Baza Faba Yausilaki Masida Natana Pampi Bom Sizinaduna Landaraki Makoina Afaba Makalgi Bom Sizinai Havasi Bom Pakaikraba Matungda Fangba Tokning Singdagi Kangba Ngami Hairi Kuki militant Singna Landasilakpadagi Sauna Ama Ata Tholiba Mafam Sing Asi Sugunu Turel Mapal Sugunu Makha Leikaina Singba Mafamda Leiba Yumsingna Ayamba Oiri Mafam aduda Ngak Senaba Leiriba BSF na Nongmei kaptaba yadaba matangda kapagum tawi tasengna Kuki militant Singa Lathengnanaba Tabak Taude Masi Karigino Haibada Mathak Thongba Singna Makoya Nongmei kapagi order pidi Haibasi BSF personnel Singna Phongdokpada Khangba Ngamkhibani Hari Kunza Singna Phongdorpagi Matung Inadi Hauji Sugunuda Leiriba Miyoi Singna Thaknava Ising Phangdabadagi Yamna Saung Awaba Mayoknare Sugunuda Leiriba Kunza Singna Thaknava Ising Piramlibasi Manipur Turaldagi Ising Singkhalaga Sengdoklaba Matungda Miyamda Fanganbani Adubu Line Kamnaba Mafam Oibana Ising Phangdabadagi Awaba Asi Mayoknabani Masida Natana February 15dagi Auna Mai Sang Naina Phangdabadagi Awaba Su Mayoknare Ngarang Ahingdi Mai Sungphang Phangkidi Kunza Sing Hauzik Masagi Mayumda Leiba Ngamnadabadagi Safagadaba Mafamda Lanjenakre Maduna Itu Iza Kainaba Haibadu Oiri Hauzik Lahauriba Sit Naha Oiriba Amadi Miyai Jalaba Nupa Sing Khakta Ngaihaure Hari Kunza Singna Phongdorpagi Matung Inadi Ngarang Sugunuda Leiriba Tongan Tongan Volopsik Manipuri Police Ki Kamguga Khanainanabagi Mifam Ama Ngarang Pangthokre Khanakiba Aduda Kari Kanamba Thabak Lokakani Habadi Khangba Ngamde Sugunu Kendragi MLA Keran Jisu Ngasi Numit Nipan Niromgi Mamangdagi Sugunuda Laktuna Praja Singgi Awaba Ana Yengsinduna Masamat Lanthengnaba Yaurangki Adubu Ngarang Imphal Hankre Atuba Matamda Amuk Lakani Haina Phongdokramki Hairi Coming Operation Chathakre Kutlai Khara Fagatkre Ngasi Ayuk Pung 9dagi 13 fauba Imphal East ki Lamlai Police Station gi manungchana
ꯄꯧꯔꯥꯕꯤ ꯑꯃꯗꯤ ꯂꯥꯏꯆꯤꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ CDO ꯇꯤꯝ ꯑꯃꯗꯤ 144 ꯁꯨꯕ CRPF ꯕꯠꯇꯥꯂꯤꯌꯟꯒꯤ ꯀꯥꯡꯕꯨꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ 150ꯗ ꯆꯪꯗꯨꯅ ꯃꯤꯑꯣꯏ 350 ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯌꯥꯎꯈꯤꯗꯦ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ ꯀꯥꯔꯕꯥꯏꯟ ꯑꯃ 9mm ꯄꯤꯁꯇꯣꯜ ꯑꯃ ꯃꯦꯒꯥꯖꯤꯟ ꯑꯃ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2 ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯈꯦꯜꯂꯝꯕꯝ ꯔꯥꯀꯦꯁꯀꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯡꯊꯤꯟ DM ꯀꯣꯂꯦꯖꯀꯤ ꯃꯅꯨꯡꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯔꯒ ꯁꯤꯔꯒ ꯂꯩꯔꯝꯈꯤꯕ ꯏꯝꯐꯥꯜꯒꯤ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯇꯈꯦꯜꯂꯝꯕꯝ ꯔꯥꯀꯦꯁ ꯆꯍꯤ 94ꯒꯤ ꯃꯤꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯌꯥꯏꯁ꯭ꯀꯨꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯪꯁꯤꯟꯈ꯭ꯔꯦ ꯔꯥꯀꯦꯁ ꯇꯈꯦꯜꯂꯝꯕꯝꯒꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯦ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯕꯦꯅꯔ ꯊꯦꯠꯇꯨꯅ ꯆꯪꯁꯤꯟꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯥꯀꯦꯁ ꯇꯈꯦꯜꯂꯝꯕꯝꯒꯤ ꯃꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯕ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯂꯧꯇꯨꯅꯕ ꯃꯤꯍꯥꯠꯇ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯍꯥꯠꯄ ꯊꯤꯗꯣꯛꯄꯤꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯔꯥꯀꯦꯁ ꯇꯈꯦꯜꯂꯝꯕꯝꯅ ꯉꯔꯥꯡ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯕꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯊꯕꯥꯛꯇ ꯊꯝꯂꯝꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯀꯥꯔꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯈꯤꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ULFꯀꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯅꯕ ARꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈ꯭ꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯐꯝ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯅꯣꯡꯁꯨꯝ ꯃꯩꯇꯩ ꯈꯨꯜꯒꯤ ꯆꯤꯡꯊꯛꯇ ꯈꯨꯜ ꯉꯥꯛꯅꯕ ꯂꯩꯔꯤꯕ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄꯤꯁ ꯇꯣꯛ ꯇꯧꯅꯈꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ULFꯀꯤ ꯂꯥꯟꯃꯤꯁꯤꯡ ꯅꯣꯡꯁꯨꯝ ꯆꯤꯡ ꯃꯊꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ARꯅ ꯇꯧꯔꯛꯈꯤꯕ ꯋꯥꯔꯅꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯣꯡꯁꯨꯝ ꯃꯩꯇꯩ ꯈꯨꯜꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯟꯖꯥꯁꯤꯡꯅ ꯉꯁꯤ ꯄꯨꯈꯥꯎ ꯂꯩꯐꯝꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯆꯤꯟ ꯆꯠꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯅꯣꯡꯁꯨꯝ ꯃꯩꯇꯩ ꯈꯨꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯣꯡꯁꯨꯝ ꯆꯤꯡꯊꯛ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯕꯪꯀꯔ ꯀꯌꯥ ꯁꯥꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯀꯦꯝꯞ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤ ꯕꯪꯀꯔ ꯑꯁꯤꯗꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕ ꯃꯩꯇꯩ ꯈꯨꯜꯗ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯪꯕꯤꯗꯨꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ULFꯀꯤ ꯄꯥꯝꯕꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯀꯟꯕ ꯉꯥꯛꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ULFꯀꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤ ꯃꯩꯇꯩꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯇ ꯆꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯁꯥꯝꯅ ꯒꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯥꯝꯅ ꯃꯩꯇꯩꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯇ ꯆꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯅꯨꯁꯨꯌꯥ ꯎꯀꯦꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯉꯔꯥꯡ ꯒꯚꯔꯅꯔꯅ ꯁꯦꯅꯥꯄꯇꯤꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯂꯨꯞꯁꯤꯡ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯁꯥꯝꯅ ꯄꯤꯁꯤꯟꯈꯤꯕꯅꯤ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯑꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M ꯂꯨꯏꯀꯥꯡ ꯂꯨꯛꯁꯣꯟ ꯑꯃꯗꯤ ꯑꯁꯥꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯪꯇꯦ ꯁꯥꯡ ꯃꯔꯤꯡ ꯑꯅꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯒꯚꯔꯅꯔꯗ ꯍꯛꯊꯦꯡꯅꯅ ꯄꯤꯁꯤꯟꯈꯤ ꯒꯚꯔꯅꯔꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯍꯥꯏꯕꯁꯤ ꯁꯣꯠꯊꯔꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯌꯣꯛꯈꯠꯅꯕ ꯑꯃꯗꯤ ꯉꯥꯛꯂꯣꯛꯄꯤꯅꯕ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯅꯤ ꯃꯩꯇꯩꯁꯤꯡ ꯑꯁꯤꯁꯨ ꯇ꯭ꯔꯥꯏꯕꯦꯜ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ ꯂꯩꯐꯝ ꯊꯣꯛꯏ ꯃꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯁꯤꯗꯤ 63 ADꯗꯒꯤ ꯍꯧꯔꯒ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯅ 12 ꯁꯨꯕ ꯆꯍꯤꯆꯥ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯇ ꯆꯟꯅꯕ ꯗꯥꯕꯤ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯃꯔꯝ ꯆꯥꯗꯦ ꯃꯁꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯍꯛ ꯉꯥꯛꯇꯅꯤ ꯃꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯆꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯌꯥꯎꯔꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯊꯥ 10 ꯁꯨꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯥꯟꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯒ ꯄꯥꯡꯊꯣꯛꯄꯅ ꯆꯨꯝꯒꯅꯤ ꯗꯥꯛꯇꯔ ꯃꯩꯅ꯭ꯌ ꯃꯅꯤꯄꯨꯔꯗ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯔꯣꯏ ꯈꯜꯂꯤ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯊꯥ 10 ꯁꯨꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯍꯟꯖꯤꯜꯍꯜꯂꯒ ꯄꯥꯡꯊꯣꯛꯄꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯐꯣꯔꯃꯔ MP ꯗꯥꯛꯇꯔ T.H. ꯃꯩꯅ꯭ꯌ ꯁꯤꯡꯍꯅ ꯉꯁꯤ
ꯑꯣꯜ ꯑꯦꯖ ꯍꯣꯝ ꯂꯥꯏꯖꯤꯡ ꯑꯆꯧꯕꯒꯤ 6ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯡꯊꯨꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯈꯜ ꯍꯥꯏꯕ ꯑꯁꯤꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯊꯦꯡꯅꯕ ꯂꯥꯟ ꯃꯈꯜ ꯑꯃ ꯑꯣꯏꯕꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯗ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯅꯔꯛꯄꯒꯤ ꯊꯣꯛꯂꯛꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩ꯫ ꯍꯧꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝꯗ ꯊꯣꯛꯈꯤꯕ ꯐꯣꯅꯔ ꯏꯁꯨ ꯑꯃꯗꯤ ꯄꯟꯖꯥꯕꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯒꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯌꯩꯊꯣꯛꯇꯨꯅ ꯏꯔꯥꯡ ꯍꯟꯖꯤꯜꯂꯕ ꯃꯇꯨꯡ ꯆꯍꯤ ꯑꯃꯔꯣꯝ ꯊꯦꯡꯊꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯉꯁꯤꯃꯛ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯅ ꯊꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯇꯨꯅ ꯑꯃꯗꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯈꯨꯜ ꯉꯥꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯇꯝ ꯑꯃꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯕꯥꯜ ꯀꯩꯊꯦꯜꯒꯤ ꯃꯁꯛ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯣꯡꯂꯤ꯫ ꯐꯅ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯅꯤꯔꯒ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯇꯕ ꯃꯩꯇꯩ ꯐꯨꯔꯨꯞꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯇꯥꯡꯖꯐꯝ ꯂꯧꯗꯨꯅ ꯑꯍꯜ ꯀꯌꯥꯅ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯉꯥꯏꯕꯒꯨꯝ ꯇꯧꯔꯛꯄꯁꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯃꯆꯥꯁꯤꯡꯒꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃꯗꯤ ꯃꯁꯛ ꯑꯗꯨ ꯀꯥꯏꯊꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯌꯥꯝꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯐꯕ ꯈꯨꯗꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯍꯜꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯂꯩꯕ ꯇꯉꯥꯏꯐꯗꯦ꯫ ꯂꯩꯔꯤꯕ ꯍꯣꯝꯁꯤꯡ ꯑꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯨꯒꯨꯅꯨ ꯃꯥꯏꯀꯩꯔꯣꯝꯗ ꯍꯟꯗꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯜꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯄꯥꯈꯠꯄꯗꯒꯤ ꯑꯍꯜ 3 ꯄꯥꯈꯠꯇꯨꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤꯕꯁꯤ ꯑꯊꯨꯕꯗ ꯀꯣꯛꯍꯟꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯅꯤꯅ ꯃꯥꯏꯀꯩ ꯑꯅꯤꯗ ꯀꯥꯞꯅꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯇꯣꯛꯍꯟꯒꯗꯕꯅꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯗ ꯀꯥꯞꯅꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯑꯍꯥꯟꯕꯗ ꯂꯦꯞꯍꯜꯂꯕ ꯃꯇꯨꯡꯗ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯕ ꯑꯃꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯊꯧꯔꯥꯡ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯗ ꯍꯣꯝ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯀꯪꯂꯥ ꯑꯦꯀ꯭ꯌꯨꯄ꯭ꯔꯦꯖꯔ ꯑꯜꯇꯔꯅꯦꯇꯤꯚ ꯊꯦꯔꯥꯄꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯔꯤꯁꯔꯆ ꯑꯦꯟড ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯜꯂꯣꯜ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯗꯕ ꯁ꯭ꯀꯨꯜꯁꯤꯡ ꯂꯦꯞꯅ ꯊꯥꯔꯣꯏ ꯐꯦꯁꯣꯛ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯗꯕ ꯁ꯭ꯀꯨꯜꯁꯤꯡ ꯂꯦꯞꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯣꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯂꯨꯞ ꯑꯁꯤꯒꯤ 2ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯅꯥꯜꯗ ꯀꯦꯅꯦꯗꯤ ꯂꯣꯡꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯣꯝꯅꯥꯝ ꯀꯂꯩꯀꯥꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯀꯛꯋꯥꯗ ꯂꯩꯕ ꯐꯦꯁꯣꯛꯀꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯊꯧꯃꯤꯁꯤꯡꯅ ꯁꯤꯡꯖꯃꯩ ꯇꯣꯞ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯁꯤꯗ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯇꯤꯆꯔꯁ ꯑꯦꯗꯨꯀꯦꯁꯟꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯁꯤ ꯑꯩꯆ ꯇꯣꯝꯕꯅ ꯆꯤꯐ ꯒꯦꯁꯠ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯗꯤꯖ ꯑꯦꯝ ꯌꯨꯒꯤ ꯍꯦꯗ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ ꯑꯦꯡꯒꯨꯗꯥꯝ ꯌꯥꯏꯔꯦꯝꯕꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯃꯗꯤ ꯐꯦꯁꯣꯛ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯅꯥꯜꯗ ꯀꯦꯅꯦꯗꯤ ꯂꯣꯡꯖꯝꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯐꯦꯁꯣꯛꯅ ꯁꯔꯚꯦ ꯆꯠꯄ ꯃꯇꯝꯗ ꯑꯟꯔꯤꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ 100 ꯍꯦꯟꯕ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯗꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯂꯨꯞ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯗꯕ ꯁ꯭ꯀꯨꯜꯁꯤꯡ ꯂꯤꯡꯈꯠꯂꯝꯕ ꯌꯥꯎꯔꯕꯗꯤ ꯐꯦꯁꯣꯛꯅ ꯂꯦꯞꯅ ꯊꯥꯔꯣꯏ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯌꯥꯏꯐ-ꯃꯪꯒꯣꯜꯁꯨ ꯄꯤꯔꯛꯈꯤ꯫ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯃꯁꯥ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯆꯅꯝ ꯊꯣꯃꯥꯁꯇ LMGꯅ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯠ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯆꯩꯆꯠ 13ꯒꯤ ꯑꯍꯤꯡ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯤꯡꯖꯃꯩ ꯆꯅꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯕ ꯆꯅꯝ ꯊꯣꯃꯥꯁ ꯁꯤꯡꯍ ꯆꯍꯤ 50ꯒꯤ ꯎꯅ ꯃꯊꯛ ꯃꯈꯥ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯃꯁꯥꯁꯨ ꯌꯥꯎꯗꯨꯅ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯟꯅꯔꯤꯕ ꯑꯁꯤꯗ ꯂꯨꯄꯥ 10,000ꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ LMG ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯔꯥꯀꯦꯁ ꯅꯧꯔꯦꯝꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯁꯤꯡꯅ ꯍꯥꯏ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯊꯣꯃꯥꯁ ꯁꯤꯡꯍꯁꯨ ꯃꯩꯅ ꯆꯥꯗ 40 ꯆꯥꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯕꯝꯗ ꯔꯤꯝꯁꯀꯤ ICUꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ICUꯗ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯌꯦꯡꯂꯤꯕ ꯊꯣꯃꯥꯁꯀꯤ ꯍꯛꯆꯥꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯗ LMGꯒꯤ ꯊꯧꯃꯤꯁꯤꯡꯅ ꯊꯧꯅꯤꯖꯈꯤ꯫
ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ LMGꯒꯤ ꯃꯦꯝꯕꯔ ꯁꯨꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝ ꯑꯃꯗꯤ ꯀꯨꯖꯀꯦꯁꯣ ꯃꯪꯁꯥꯇꯥꯐꯝ ꯑꯅꯤꯅ ꯂꯨꯆꯤꯡꯈꯤ꯫ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯏꯅꯥꯎꯕ ꯅꯣꯡꯃꯥꯏꯊꯦꯝ ꯄꯤ.ꯀꯦ. ꯍꯨꯏꯗ꯭ꯔꯣꯝ, ꯕꯣꯏꯅꯥꯎ ꯃꯥꯏꯕꯝ ꯑꯃꯗꯤ ꯊꯧꯉꯝꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯏꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛ ꯑꯄꯟ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯒꯤ ꯑꯋꯥꯕ ꯅꯪꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯇꯨꯅ ꯑꯋꯥꯕ ꯏꯃꯨꯡ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯀꯌꯥꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯗꯨꯅ ꯑꯩꯈꯣই ꯍꯤꯡꯃꯤꯟꯅꯁꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯀꯤꯅꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯅ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕꯒꯨꯝ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯇꯣꯞꯄꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫